ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯕꯦ ꯑꯦꯟꯖꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯝꯕꯤꯔꯩ ꯀꯧꯕꯤ ꯃꯁꯥ ꯅꯥꯟꯕꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯅꯨꯡꯇꯤꯒꯤ ꯆꯐꯨ ꯎꯌꯥꯟ ꯐꯦꯡꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯥ ꯅꯥꯟꯖꯩ꯫ ꯇꯣꯝꯕꯤꯔꯩ ꯑꯁꯤ ꯀꯦꯕꯁꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯇꯣꯝꯕꯤꯔꯩꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯕꯤꯔꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯊꯧꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯃꯣꯠꯄ ꯍꯥꯏꯕꯁꯤ ꯇꯣꯝꯕꯤꯔꯩ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕꯅꯤ꯫ ꯇꯣꯝꯕꯤꯔꯩ ꯐꯖꯅ ꯀꯦꯊꯔꯗꯨꯅ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯪꯕꯤ ꯇꯣꯝꯕꯤꯔꯩꯕꯨ ꯎꯕꯗ, "ꯏꯆꯦ ꯇꯣꯝꯕꯤꯔꯩ, ꯀꯔꯥꯏ ꯆꯠꯄꯤꯗꯣꯏꯅꯣ ꯑꯌꯨꯛꯁꯤꯗ ꯑꯁꯨꯛ ꯀꯦꯅ ꯊꯣꯛꯂꯛꯂꯤꯕꯁꯤꯕꯣ?" ꯇꯣꯝꯕꯤꯔꯩ ꯅꯣꯛꯂꯗꯨꯅ, "ꯑꯁꯪꯕꯤ, ꯏꯆꯦꯁꯤ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ." "ꯏꯆꯦꯅ ꯅꯁꯥ ꯅꯥꯟꯕ ꯄꯥꯝꯖꯕꯁꯤꯗꯤ ꯀꯩꯊꯦꯜ ꯆꯠꯄ ꯐꯥꯎ ꯍꯦꯛ ꯅꯁꯥ ꯅꯥꯟꯅ ꯆꯠꯂꯤ꯫ ꯈꯪꯗꯦꯗ, ꯏꯆꯦꯗꯤ ꯑꯍꯟꯕꯨꯁꯨ ꯑꯣꯏꯁꯤꯟꯗꯦ꯫ ꯏꯆꯦꯗꯒꯤ ꯑꯩꯅ ꯍꯦꯟꯅꯕꯨ ꯑꯍꯟ ꯑꯣꯏꯁꯤꯜꯂꯤ꯫ ꯏꯆꯦ ꯍꯣꯏꯗꯤ ꯅꯍꯥ ꯃꯥꯜꯂꯒ ꯁꯛꯁꯨꯒꯗꯣ ꯐꯖꯔꯒ ꯑꯗꯨꯝ ꯍꯦꯛ ꯂꯩ꯫ ꯃꯤꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯗꯤ ꯅꯍꯥ ꯑꯣꯏꯊꯣꯛꯄꯅꯤ, ꯋꯥꯈꯜꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯍꯜ ꯑꯗꯨꯝ ꯑꯣꯏꯁꯤꯜꯂꯛꯂꯗꯕꯅꯤ." "ꯏꯆꯦ, ꯑꯗꯨꯃꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯏꯆꯦꯁꯨ ꯀꯩꯊꯦꯜ ꯆꯠꯅꯤꯗꯣ ꯆꯠꯄꯤꯔꯨꯔꯣ, ꯑꯩꯁꯨ ꯃꯔꯨꯞꯀꯤ ꯁꯦꯜ ꯑꯃꯨꯛꯇ ꯊꯤꯜꯂꯨꯈꯤꯒꯦ." "ꯍꯣꯏ, ꯏꯆꯦ ꯀꯩꯊꯦꯜꯗꯒꯤ ꯑꯅꯧ ꯑꯄꯦꯟ ꯈꯤꯇ ꯌꯦꯡꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯔꯩ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯀꯩꯊꯦꯜꯗꯅꯤ ꯇꯣꯝꯕꯤꯔꯩ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯌꯦꯡꯂꯝꯃꯤ꯫ ꯇꯣꯝꯕꯤꯔꯩꯅ, "ꯕꯦꯝꯃ, ꯁꯤꯒꯤ ꯍꯪꯒꯥꯝ ꯃꯄꯨꯜ ꯑꯁꯦ ꯁꯤꯗ ꯀꯌꯥꯅꯣ?" ꯄꯣꯠꯐꯝ ꯐꯝꯕꯤꯗꯨ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯀꯩꯅꯣ ꯏꯕꯦꯝꯃ ꯀꯥꯏꯅ ꯍꯟꯕꯗꯤ ꯑꯩꯅ ꯍꯜꯂꯝꯅꯤ꯫ ꯃꯈꯥꯏ ꯑꯃꯈꯛꯇꯅꯤ ꯏꯅꯥꯎ." ꯇꯣꯝꯕꯤꯔꯩ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯏꯅꯦ ꯀꯧꯋꯣ, ꯅꯪꯉꯣꯟꯗꯒꯤꯗꯤ ꯑꯩꯅ ꯆꯍꯤ ꯌꯥꯝ ꯍꯜꯂꯝꯒꯅꯤ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ?" ꯇꯣꯝꯕꯤꯔꯩꯅ ꯃꯥꯒꯤ ꯆꯍꯤꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯗꯤ ꯇꯣꯝꯕꯤꯔꯩꯒꯤ ꯆꯍꯤꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨ ꯊꯥꯖꯗꯅ, "ꯀꯩꯅꯣꯗ, ꯍꯥꯏꯖꯤꯟꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤ꯫ ꯆꯍꯤꯗꯨ ꯌꯥꯝꯂꯒꯕꯨ ꯑꯗꯨꯝꯅ ꯅꯍꯥ ꯑꯣꯏꯗꯧꯕ ꯅꯠꯇꯦ." "ꯍꯩꯃ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯑꯁꯦꯡꯕꯅꯤꯅꯦ." ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯔꯩ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯤ ꯂꯩꯃꯗꯨ ꯃꯥꯁꯨ ꯏꯟꯁꯥꯡ ꯂꯩꯕ ꯆꯪꯉꯛꯏ꯫ ꯂꯩꯃ ꯇꯣꯝꯕꯤꯔꯩ ꯎꯕꯗ, "ꯏꯆꯦ ꯇꯣꯝꯕꯤꯔꯩ, ꯏꯟꯁꯥꯡ ꯂꯩꯔꯝꯂꯤꯕꯔꯣ?" "ꯍꯣꯏꯅꯦ, ꯏꯆꯦꯁꯦ ꯏꯟꯁꯥꯡ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯅꯪꯁꯨ ꯏꯟꯁꯥꯡ ꯂꯩꯕ ꯂꯥꯛꯂꯤꯕꯔꯣ?" "ꯍꯣꯏ, ꯏꯆꯦꯁꯦ ꯏꯟꯁꯥꯡ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯅꯪꯁꯨ ꯏꯟꯁꯥꯡ ꯂꯩꯕ ꯂꯥꯛꯂꯤꯕꯔꯣ?" "ꯍꯣꯏ ꯏꯆꯦ, ꯑꯩꯁꯨ ꯏꯟꯁꯥꯡ ꯈꯤꯇ ꯂꯩꯒꯦ ꯇꯧꯕꯅꯤ." ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯗꯤ ꯂꯩꯃꯅ ꯇꯣꯝꯕꯤꯔꯩꯗ ꯏꯆꯦ ꯀꯧꯕꯗꯨꯗ ꯉꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯔꯩꯁꯨ ꯃꯥꯅ ꯂꯩꯒꯗꯕ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯈꯔ ꯂꯩꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨ ꯂꯩꯃꯗ ꯌꯦꯡꯗꯨꯅ, "ꯏꯆꯦ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯏꯆꯦꯒ ꯀꯅꯥꯅ ꯆꯍꯤ ꯍꯟꯒꯦ?" "ꯃꯣꯏꯅ ꯍꯜꯂꯦ, ꯌꯦꯡꯕꯗꯗꯤ ꯑꯩꯈꯣꯏꯅ ꯍꯟꯕ ꯃꯥꯟꯕꯅꯤ꯫ ꯃꯁꯥ ꯅꯥꯟꯈ꯭ꯔꯕ, ꯀꯦꯕꯒ ꯄꯥꯝꯖꯈ꯭ꯔꯕꯅꯤ꯫ ꯃꯨꯁꯤꯟꯈꯤꯅꯤ ꯍꯥꯏꯗꯅ ꯅꯨꯡꯁꯥꯗꯒ ꯊꯣꯛꯄꯤꯕ ꯅꯠꯇꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯠꯊꯣꯛꯄꯗ ꯁꯦꯠꯂꯨꯕ ꯃꯐꯤꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯧꯕꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ "ꯏꯃꯥ, ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯉꯁꯤꯗꯤ ꯊꯕꯛ ꯉꯟꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯤ." "ꯂꯣꯏꯗ꯭ꯔꯤ, ꯊꯣꯡꯕ ꯍꯧꯕꯗ ꯉꯥꯏꯔꯤ꯫ ꯏꯃꯥꯁꯦ ꯀꯩꯊꯦꯜꯗ ꯆꯠꯂꯨꯗꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯣ ꯏꯃꯥꯒꯤ ꯊꯧꯕ, ꯅꯪꯕꯨ ꯅꯐꯤ ꯅꯔꯣꯜꯗꯨ ꯁꯨꯗꯣꯛꯎꯅꯦ, ꯃꯣꯠꯃꯟꯈ꯭ꯔꯦꯅꯦ, ꯃꯣꯠꯂꯁꯨ ꯃꯤꯅ ꯎꯁꯤꯠꯇꯕꯅꯦ." "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯅ ꯐꯤꯔꯣꯜꯒ ꯅꯥꯟꯕ ꯉꯝꯗꯦꯗ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯊꯧꯕꯗꯨ ꯂꯦꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯆꯦꯜꯂꯛꯂꯕꯅꯤꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯊꯧꯕꯒ ꯂꯦꯝꯕꯤꯒꯗꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯑꯁꯤ ꯈꯔ ꯐꯤꯡꯉꯤ, ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯊꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯨꯗꯤ ꯇꯥꯔꯝꯗꯦ, ꯃꯅꯦꯝ ꯇꯣꯝꯕꯤꯔꯩꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯔꯤ꯫ ꯑꯌꯨꯛꯅꯤ, ꯂꯦꯝꯕꯤ ꯂꯝ ꯑꯗꯨꯕꯨ ꯇꯩꯔꯤ꯫ ꯇꯣꯝꯕꯤꯔꯩ ꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯃꯧ ꯅꯨꯄꯤꯅ ꯂꯝ ꯇꯩꯔꯤꯕꯗꯨ ꯎꯕꯗ, "ꯃꯧꯋꯥ, ꯋꯥꯏꯕꯨ ꯑꯗꯨꯝꯅ ꯇꯩꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯅꯪꯅ ꯍꯥꯞꯂꯤꯕ ꯏꯁꯤꯡꯗꯣ ꯌꯥꯝꯃꯟꯈ꯭ꯔꯦ꯫ ꯋꯥꯏ ꯇꯩꯕꯗ ꯃꯈꯣꯏ ꯃꯥꯟꯅꯅ ꯇꯩꯌꯨ, ꯃꯈꯣꯏ ꯃꯥꯟꯅꯗ꯭ꯔꯕꯗꯤ ꯐꯖꯗꯕꯅꯤ." ꯂꯦꯝꯕꯤ ꯇꯞꯅ, "ꯍꯣꯏ ꯏꯃꯥ." ꯂꯦꯝꯕꯤꯗꯨ ꯃꯅꯦꯝꯅ ꯍꯥꯏꯕꯒꯨꯝ ꯂꯝ ꯑꯗꯨ ꯃꯈꯣꯏ ꯃꯥꯟꯅꯅ ꯇꯩꯅꯕ ꯇꯧꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯆꯪꯉꯛꯇꯨꯅ,
ꯃꯧꯋꯥ ꯆꯥꯛ ꯊꯣꯡꯗꯧꯔꯕ꯭ꯔꯥ? ꯍꯣꯏ ꯏꯃꯥ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯏꯃꯥ? ꯏꯃꯥꯗꯤ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯅꯤꯡꯉꯤ, ꯆꯒꯦꯝ ꯑꯣꯏꯅ ꯄꯣꯝꯃꯨ꯫ ꯍꯣꯏ ꯏꯃꯥ, ꯅꯃꯧ ꯄꯣꯝꯒꯦ꯫ ꯑꯗꯨ ꯃꯧ, ꯅꯪꯕꯨ ꯅꯃꯥꯏ ꯅꯃꯤꯠꯇꯣ ꯈꯔ ꯀꯦꯁꯤꯟꯕ ꯌꯥꯗ꯭ꯔꯣ? ꯏꯃꯥ, ꯑꯩꯗꯤ ꯀꯦꯕꯁꯤ ꯍꯩꯅꯗꯤ, ꯁꯨꯃꯥꯏꯅ ꯆꯝꯅ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯅꯃꯧꯗꯤ ꯄꯥꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯕ ꯌꯥꯔꯣꯏꯅꯦ, ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯀꯦꯃꯧꯗꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯪ ꯀꯦꯕ ꯍꯩꯇ꯭ꯔꯁꯨ ꯏꯃꯥ ꯀꯦꯕꯤꯒꯦ꯫ ꯏꯃꯥꯗꯤ ꯀꯦꯕ ꯌꯥꯝꯅ ꯄꯥꯝꯃꯤ, ꯑꯗꯨꯅ ꯏꯃꯥꯅ ꯏꯃꯧꯕꯨꯁꯨ ꯀꯦꯍꯟꯅꯤꯡꯉꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩꯅ ꯃꯃꯧꯗ ꯑꯁꯨꯝꯅ ꯍꯥꯏ, ꯃꯧꯋꯥ, ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤ, ꯏꯃꯥ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯅꯪꯁꯨ ꯆꯥꯛ ꯊꯣꯡꯗꯧꯗꯣ ꯊꯣꯡꯍꯧꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯇꯣꯝꯕꯤꯔꯩꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯅꯦꯝꯅ ꯊꯣꯛꯈ꯭ꯔꯕꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯃꯤꯅ ꯀꯦꯅꯤꯡꯗꯦ ꯍꯥꯏꯔꯃꯛꯇꯗ ꯀꯦꯌꯨ ꯀꯦꯌꯨꯏ, ꯍꯩꯄꯥꯗꯤ ꯋꯥꯛ ꯁꯥꯗꯧꯔꯤ, ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯆꯥꯛ ꯑꯗꯨꯁꯨ ꯂꯣꯏꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯆꯥꯛꯇꯣ ꯆꯥꯛꯈꯣꯝ ꯑꯃ ꯍꯨꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯏꯃꯧꯅ ꯄꯣꯝꯕ ꯆꯒꯦꯝ ꯄꯣꯝꯕꯁꯦ꯫ ꯑꯩꯒꯤ ꯏꯃꯧꯁꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ꯫ ꯃꯅꯦꯝꯅ ꯍꯥꯎꯏ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯂꯦꯝꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ, ꯊꯧꯕ ꯅꯣꯛꯂꯗꯨꯅ꯫ ꯏꯃꯥ, ꯅꯆꯥꯅ ꯂꯧꯕ ꯅꯨꯄꯤꯕꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ? ꯀꯛꯁꯤꯅ ꯀꯛ ꯀꯛ ꯍꯟꯗꯨꯅ ꯊꯤꯔꯒ ꯂꯧꯔꯛꯂꯕꯅꯤ꯫ ꯇꯣꯝꯕꯤꯔꯩ ꯅꯣꯛꯇꯨꯅ, ꯑꯉꯥꯎꯕꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯊꯧꯕ ꯃꯥꯗꯤ ꯍꯧꯒꯠꯈ꯭ꯔꯦ꯫ ꯂꯦꯝꯕꯤ ꯃꯥꯁꯨ ꯀꯣꯜꯂꯨꯈꯥꯛꯇꯨ ꯐꯦꯡꯅꯕ ꯃꯅꯤꯡꯗ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯤꯔꯩꯅ ꯃꯃꯧꯗ ꯑꯁꯨꯝꯅ ꯍꯥꯏ, ꯃꯧꯋꯥ, ꯆꯐꯨ ꯎꯌꯥꯟꯗꯨꯁꯨ ꯐꯦꯡꯗꯣꯛꯑꯣ, ꯏꯃꯥꯗꯤ ꯆꯐꯨ ꯎꯌꯥꯟ ꯅꯨꯡꯇꯤꯒꯤ ꯐꯦꯡꯉꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯦꯝꯕꯤꯁꯨ ꯆꯐꯨ ꯎꯌꯥꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯐꯦꯡꯕ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯔꯩ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯆꯥꯛ ꯃꯌꯥꯝ ꯆꯥꯁꯤꯜꯂꯨꯕꯒꯤ ꯋꯥꯔꯦ ꯇꯧꯔꯤꯁꯦ, ꯄꯣꯠꯐꯝ ꯊꯣꯛꯇꯨꯅ ꯀ꯭ꯋꯥ ꯃꯇꯞ ꯑꯝꯇ ꯆꯥꯔꯨꯈꯤꯒꯦ꯫ ꯇꯣꯝꯕꯤꯔꯩꯗꯨ ꯄꯣꯠꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯄꯣꯠꯐꯝ ꯐꯝꯂꯤꯕꯤ ꯄꯤꯁꯛꯇ ꯌꯦꯡꯗꯨꯅ, ꯏꯆꯦ ꯄꯤꯁꯛ, ꯀ꯭ꯋꯥ ꯃꯇꯞ ꯑꯍꯥꯎꯕ ꯑꯝꯇ ꯇꯛꯄꯤꯔꯛꯎ, ꯏꯃꯧꯅ ꯆꯒꯦꯝ ꯄꯣꯝꯃꯦꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯥꯁꯤꯜꯂꯨꯔꯦ, ꯀ꯭ꯋꯥ ꯃꯇꯞꯇꯨꯃ ꯆꯥꯔꯒ ꯇꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯍꯣꯏ ꯇꯞꯄꯛꯀꯦ꯫ ꯑꯗꯨ ꯇꯣꯝꯕꯤꯔꯩ, ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯀꯃꯥꯏ ꯇꯧꯒꯦ? ꯃꯕꯨꯛ ꯃꯄꯥꯎꯒ ꯑꯗꯨꯝ ꯐꯗꯧ ꯃꯥꯟꯕ꯭ꯔꯣ? ꯏꯆꯦ, ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯐꯔꯤ, ꯍꯌꯦꯡꯋꯥꯏꯒꯤꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯀꯦꯕ ꯄꯥꯝꯂꯤꯁꯤꯒ ꯃꯧꯗꯤ ꯀꯦꯕ ꯀꯌꯥ ꯄꯥꯝꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯀꯦꯌꯣꯏꯗꯅ ꯍꯥꯏꯕꯅꯤ, ꯌꯥꯗꯦ, ꯃꯥꯗꯤ ꯆꯝꯅ ꯂꯩꯕꯅ ꯍꯦꯟꯅ ꯍꯩꯅꯩ ꯍꯥꯏꯌꯦ꯫ ꯀꯦꯕ ꯀꯦꯗꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯤ, ꯃꯤ ꯐꯔꯒ ꯂꯣꯏꯔꯦ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯗꯨ ꯌꯨꯝꯗ ꯂꯩꯕꯗ ꯁꯨꯀꯦ ꯀꯦꯔꯝꯗꯦ, ꯑꯗꯨꯝ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯦ ꯃꯁꯥꯒꯤꯁꯨ ꯈꯔ ꯃꯣꯠꯆꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩꯅ ꯃꯃꯧꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯧ, ꯅꯪꯕꯨ ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯈꯔ ꯅꯥꯟꯅ ꯁꯦꯠꯂꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯃꯤ ꯂꯥꯛꯂꯗꯤ ꯀꯃꯥꯏ ꯇꯧꯗꯣꯔꯤꯒꯦ? ꯐꯅꯦꯛꯅꯤ ꯇꯧꯔꯤꯗꯨꯅ ꯂꯣꯏ ꯆꯨꯔꯦꯅꯦ ꯇꯧꯔꯤꯗꯣ, ꯆꯠꯂꯣ ꯑꯃ ꯍꯣꯡꯗꯣꯛꯎꯁꯨ꯫ ꯏꯃꯥ, ꯌꯨꯝꯗ ꯂꯩꯕꯕꯨ ꯀꯩꯗꯧꯒꯦ? ꯅꯃꯧꯗꯤ ꯀꯩꯁꯨ ꯈꯟꯗꯦ꯫ ꯍꯩ, ꯑꯗꯨ ꯌꯥꯗꯦꯅꯦ, ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯃꯣꯠꯂꯕꯗꯤ ꯅꯨꯄꯥꯗꯣ ꯃꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯔꯛꯀꯅꯤ, ꯑꯗꯨꯅ ꯈꯔꯁꯨ ꯀꯦꯗꯧꯅꯤ꯫ ꯏꯅꯦꯝꯅ ꯇꯥꯛꯂꯤꯕꯁꯦ ꯂꯩꯋꯥꯅꯤ꯫ ꯏꯃꯥꯅ ꯀꯦꯌꯣ ꯍꯥꯏꯔꯤꯕꯗꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩ ꯀꯦꯕꯒꯤ ꯃꯇꯝꯒ ꯁꯪꯗꯦ꯫ ꯀꯦꯕꯕꯨ ꯀꯌꯥꯝ ꯀꯨꯏꯕꯅꯣ? ꯅꯪꯅ ꯀꯦꯒꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯀꯦꯕ ꯌꯥꯏꯅ꯫ ꯏꯃꯥ, ꯅꯃꯧ ꯊꯕꯛ ꯈꯤꯇ ꯂꯣꯏꯁꯤꯟꯖꯔꯨꯈꯤꯒꯦ, ꯃꯣꯏ ꯇꯥꯗꯁꯨ ꯆꯥꯛ ꯆꯥꯈꯤꯗꯕꯅꯤ, ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯤ ꯆꯥꯛ ꯉꯟꯅ ꯊꯣꯡꯗꯕ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯣꯝꯕꯤꯔꯩ ꯃꯃꯧꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯔꯤꯅꯤ ꯁꯤ ꯈꯪꯗꯦꯅꯦ, ꯑꯩ ꯀꯔꯤꯃꯠꯇ ꯍꯦꯛ ꯍꯥꯏꯔꯔꯣꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯣꯝꯕꯤꯔꯩ ꯃꯃꯧꯗ ꯀꯦꯌꯣ ꯍꯥꯏꯅ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯂꯦꯝꯕꯤ ꯃꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯣꯠꯄ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡ ꯂꯦꯝꯕꯤꯁꯨ ꯏꯁꯧ ꯏꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ, ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯏꯇꯣꯝꯇꯅ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯏꯔꯨ ꯏꯌꯥꯡꯒ ꯂꯣꯏꯅ ꯇꯦꯛꯂꯤ, ꯃꯁꯤꯗꯩꯁꯤꯗ ꯃꯅꯥꯁꯨ ꯊꯥꯗꯕ꯫ ꯑꯗꯨꯝꯅ ꯂꯦꯝꯕꯤꯅ ꯉꯥꯡꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯊꯧꯕꯗꯨ ꯀꯥꯗ ꯆꯪꯂꯛꯏ꯫ ꯊꯧꯕꯅ, ꯅꯨꯄꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨꯅ? ꯍꯣ, ꯂꯥꯡꯗ꯭ꯔꯕꯗꯤ ꯀꯩꯅꯣ, ꯏꯃꯨꯡꯒꯤ ꯊꯕꯛꯅ ꯑꯩꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯦ, ꯑꯗꯨꯒ ꯅꯈꯣꯏ ꯅꯃꯥꯁꯤꯅ ꯀꯦꯗꯨꯅ ꯃꯧꯗꯨꯅ ꯂꯩꯔꯦ, ꯃꯁꯤꯗꯕꯨ ꯀꯅꯥꯅ ꯏꯁꯧ ꯂꯥꯡꯉꯣꯏꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯃꯍꯧꯁꯥꯅ ꯀꯦꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ, ꯅꯪꯁꯨ ꯀꯦꯅꯤꯡꯂꯕꯗꯤ ꯀꯦꯌꯨ ꯀꯩꯅꯣ? ꯍꯣ, ꯑꯩꯈꯣꯏꯗꯤ ꯀꯦꯕꯒꯤ ꯃꯇꯝꯒ ꯂꯩꯇꯦ, ꯅꯈꯣꯏ ꯅꯃꯥ ꯍꯣꯏꯗꯧꯅ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯗꯅ ꯂꯩꯕ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯀꯦꯗꯅ ꯂꯩꯗꯧꯕ꯫ ꯅꯨꯄꯤ, ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ, ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯏꯃꯥꯅ ꯉꯥꯛꯇ ꯇꯧꯔꯝꯂꯤꯕꯅꯤ,
ꯑꯗꯨ ꯐꯥꯎꯕ ꯏꯃꯥꯗ ꯅꯨꯡꯇꯤꯒꯤ ꯆꯐꯨ ꯎꯌꯥꯟ ꯐꯦꯡꯂꯤꯕꯅꯤ꯫ ꯀꯅꯥꯒꯤ ꯏꯃꯨꯡ ꯃꯪꯒꯣꯜ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯃꯅꯤꯡ ꯃꯌꯥ ꯁꯤꯠ ꯅꯥꯟꯅ ꯊꯝꯃꯤ꯫ ꯀꯦꯁꯨ ꯀꯦ, ꯅꯪꯗꯤ ꯆꯐꯨ ꯎꯌꯥꯟꯁꯨ ꯐꯦꯡꯗꯦ, ꯏꯃꯨꯡ ꯋꯥꯏꯁꯨ ꯇꯩꯗꯦ꯫ ꯑꯩꯈꯣꯏ ꯀꯥꯒꯗ ꯋꯥꯏ ꯇꯩꯃꯟꯗꯗꯅ ꯀꯣꯛꯐꯥꯏ ꯀꯥꯔꯕꯅꯤ꯫ ꯉꯁꯤꯐꯥꯎ ꯏꯁꯧ ꯂꯥꯡꯂꯤꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯂꯨ ꯅꯥꯟꯅ ꯂꯩ, ꯆꯃꯣꯠꯅꯗꯨꯅ ꯂꯩꯕꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗꯤ ꯏꯀꯥꯏꯖꯩ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯃꯣꯠꯅꯗꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯣꯗꯅ꯫ ꯅꯨꯄꯤ, ꯇꯥꯕ ꯌꯥꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ꯫ ꯑꯩꯅ ꯀꯣꯛ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯅꯪ ꯀꯞꯅꯤꯗꯣ꯫ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯀꯞꯇꯣꯏꯕ? ꯀꯞꯄꯣꯏ꯫ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯑꯔꯨꯕꯤꯅ꯫ ꯏꯆꯦ ꯇꯣꯝꯕꯤꯔꯩꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯃꯣꯠꯈ꯭ꯔꯦ꯫ ꯃꯅꯦꯝꯗꯨꯅ ꯂꯨ ꯅꯥꯟꯕ ꯄꯥꯝꯂꯤꯕꯗꯨꯒ ꯃꯃꯧꯗꯨꯅ ꯃꯣꯠꯂꯤꯗꯨꯒ ꯏꯆꯦ ꯇꯣꯝꯕꯤꯔꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯝꯃꯔꯣꯏ꯫ ꯑꯩꯁꯨ ꯅꯍꯥꯟ ꯇꯨꯔꯦꯟꯗ ꯊꯦꯡꯅꯩ꯫ ꯀꯩꯅꯣ ꯃꯀꯣꯛ ꯃꯔꯨꯒꯗꯣ ꯏꯆꯥꯎ ꯆꯥꯎꯔꯗꯅ ꯐꯤ ꯐꯅꯦꯛꯀꯗꯨꯅ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯉꯗꯅ ꯑꯉꯥꯎꯕꯤꯕꯨ ꯃꯥꯜꯂꯨꯔꯦ꯫ ꯑꯗꯨꯅꯤ ꯃꯆꯥ ꯌꯥꯎꯕꯁꯨ ꯅꯠꯇ꯭ꯔꯤ, ꯂꯨ ꯅꯥꯟꯅ ꯂꯩꯕ ꯌꯥꯔꯤꯅꯤ꯫ ꯃꯆꯥꯒ ꯌꯥꯎꯔꯗꯤ ꯂꯣꯏꯔꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯧ ꯑꯗꯨꯗꯒꯤ ꯏꯆꯦ ꯇꯣꯝꯕꯤꯔꯩꯅ ꯍꯦꯟꯅ ꯅꯍꯥ ꯃꯥꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯃꯣꯠꯅꯅ ꯂꯩꯔꯕꯅꯤꯅ ꯃꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯧꯕꯗꯨ ꯃꯈꯣꯏꯒ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯊꯥꯖ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯝꯃꯤ꯫ ꯊꯥꯖ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯌꯥꯝꯅ ꯀꯦꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯥꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯊꯧꯕ ꯑꯁꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ꯫ ꯊꯥꯖꯁꯤ ꯅꯨꯄꯥ ꯌꯥꯝꯅ ꯀꯣꯏꯔꯝꯃꯤ, ꯅꯨꯄꯥꯗꯒꯤ ꯁꯦꯜꯁꯨ ꯌꯥꯝꯅ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯧꯕꯒ ꯊꯥꯖꯒꯗꯨ ꯃꯐꯝ ꯑꯃꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯧꯕꯅ, ꯊꯥꯖ, ꯅꯪꯅ ꯅꯁꯛ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗ ꯂꯩꯔꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯦꯔꯒ ꯂꯩ꯫ ꯑꯩꯗꯤ ꯅꯨꯄꯤꯅ ꯀꯦꯕꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯥꯁꯨ ꯀꯦꯕ ꯌꯥꯝ ꯄꯥꯝꯃꯤ꯫ ꯅꯪꯒ ꯌꯥꯝ ꯆꯥꯟꯅꯅꯤ꯫ ꯂꯩꯗꯣꯏꯅꯤ ꯀꯩꯅꯣ, ꯑꯩꯗꯤ ꯀꯦꯕꯁꯦ ꯌꯥꯝ ꯄꯥꯝꯃꯤ꯫ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯀꯦꯔꯗꯤ ꯌꯥꯔꯦ꯫ ꯑꯗꯣ ꯇꯥ ꯊꯧꯕ, ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯣ, ꯀꯦꯅꯕ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯒꯦ꯫ ꯊꯧꯕ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯊꯥꯖꯗ ꯄꯤꯔꯝꯃꯤ꯫ ꯁꯤꯅ ꯀꯣꯟꯅꯔꯗ꯭ꯔꯥ ꯌꯦꯡꯉꯣ꯫ ꯑꯍꯣꯏ, ꯀꯣꯟꯅꯔꯅꯤꯌꯦ꯫ ꯇꯥ ꯊꯧꯕ, ꯅꯪꯁꯦ ꯌꯥꯝꯅ ꯐꯩꯉꯣ, ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩꯁꯨ ꯌꯥꯏꯌꯦꯕ꯫ ꯊꯥꯖ, ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯗꯣꯏꯅꯤ꯫ ꯑꯗꯨ ꯊꯥꯖ, ꯅꯪ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯒꯦꯗꯤ ꯈꯟꯒꯅꯨ꯫ ꯀꯣꯏꯔꯣꯏꯌꯦ ꯇꯥ ꯊꯧꯕ, ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ? ꯇꯥ ꯊꯧꯕꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯗꯤ ꯉꯁꯤ ꯇꯥ ꯊꯧꯕ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤꯔꯥ? ꯊꯥꯖ, ꯑꯩ ꯅꯪꯕꯨ ꯊꯥꯖꯩꯌꯦ, ꯁꯨꯝ ꯄꯥꯈꯠꯄꯒꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯇꯥ ꯊꯧꯕ, ꯃꯊꯪ ꯎꯅꯕꯗꯗꯤ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯠꯇ ꯁꯥꯕꯤꯔꯣ꯫ ꯑꯩꯒꯤ ꯉꯛꯁꯦ ꯏꯍꯥꯡ ꯍꯥꯡꯉꯤ, ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯁꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯊꯥꯖ ꯊꯧꯕꯅ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕꯤꯅꯤ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯦꯝꯕꯤꯗꯨ ꯂꯥꯏꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯕꯤꯒ ꯇꯥꯃꯨꯕꯤꯒꯗꯨ ꯁꯤꯡꯖꯨ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯕꯤ ꯂꯦꯝꯕꯤꯕꯨ ꯎꯕꯗ, ꯍꯩꯃꯥ, ꯂꯦꯝꯕꯤꯌꯥ, ꯅꯪ ꯂꯥꯛꯏꯔꯣ? ꯑꯁꯤꯗ ꯐꯝꯁꯤꯜꯂꯛꯑꯣ꯫ ꯂꯦꯝꯕꯤ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯇꯥꯃꯨꯕꯤꯅ, ꯂꯦꯝꯕꯤ, ꯁꯤꯡꯖꯨ ꯆꯥꯁꯤ, ꯑꯩꯅ ꯁꯨꯕ ꯁꯤꯡꯖꯨꯅꯤ, ꯃꯣꯔꯣꯛꯄꯨꯗꯤ ꯈꯔ ꯌꯥꯝꯅ ꯊꯥꯈ꯭ꯔꯕꯅꯤ꯫ ꯏꯆꯦ ꯇꯥꯃꯨꯕꯤ, ꯑꯩꯁꯨ ꯁꯤꯡꯖꯨꯗꯤ ꯃꯣꯔꯣꯛ ꯁꯥꯔꯒꯅ ꯍꯦꯟꯅ ꯄꯥꯝꯖꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯖꯨꯗꯨ ꯍꯨꯠꯏ꯫ ꯂꯦꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯁꯤꯡꯖꯨꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃꯅꯤ, ꯃꯣꯔꯣꯛꯀꯁꯤ ꯁꯥꯇꯛ ꯇꯧꯔꯒ꯫ ꯇꯥꯃꯨꯕꯤ ꯅꯣꯛꯇꯨꯅ, ꯅꯆꯦꯅ ꯁꯨꯕ ꯁꯤꯡꯖꯨꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯣ ꯁꯤꯡꯖꯨꯁꯦ ꯆꯥꯛꯀ ꯆꯥꯔꯗꯤ ꯍꯥꯎꯔꯗꯕꯅꯤ꯫ ꯂꯥꯏꯕꯤ, ꯅꯣꯏꯒꯤ ꯆꯥꯛꯀ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯕ꯭ꯔꯣ? ꯂꯩꯔꯗꯤ ꯈꯔ ꯄꯨꯔꯛꯑꯣ꯫ ꯈꯔ ꯂꯩꯍꯧꯕꯅꯤ, ꯑꯩ ꯂꯧꯊꯣꯛꯎꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯄꯨꯈꯝ ꯑꯃꯗ ꯆꯥꯛ ꯈꯔ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯆꯥꯛꯁꯤ ꯌꯥꯝꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯌꯥꯔꯦ ꯁꯤꯅ꯫ ꯑꯗꯣ ꯂꯦꯝꯕꯤ, ꯅꯈꯣꯏ ꯅꯅꯦꯝꯄꯣꯛꯇꯨꯕꯨ ꯀꯃꯥꯏ ꯇꯧꯒꯦ? ꯂꯦꯝꯕꯤ ꯍꯥꯏꯐꯦꯠ ꯁꯨꯛꯇꯨꯅ, ꯏꯆꯦ, ꯑꯩꯗꯤ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯊꯕꯛꯇꯤ ꯃꯅꯥ ꯑꯝꯇ ꯌꯥꯎꯗꯦ, ꯀꯦꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯑꯩꯁꯦ ꯃꯈꯣꯏ ꯃꯌꯨꯝꯒꯤ ꯃꯤꯅꯥꯏꯗꯨ ꯃꯉꯥꯏꯈ꯭ꯔꯦ꯫ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤ ꯍꯅꯨꯕꯤ ꯃꯥꯅ ꯗꯨꯛ ꯌꯥꯝ ꯀꯦꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯨꯅꯤꯅꯦ, ꯅꯈꯣꯏ ꯅꯅꯦꯝꯄꯣꯛꯇꯣ ꯅꯍꯥ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯀꯦꯅꯤ꯫ ꯅꯈꯣꯏ ꯅꯅꯦꯝꯄꯣꯛꯇꯨꯕꯨ ꯂꯣꯟꯅ ꯅꯨꯄꯥꯒ ꯀꯣꯏꯔꯝꯗꯅ ꯏꯕꯦꯝꯃ? ꯂꯥꯏꯕꯤꯅ, ꯑꯩꯗꯤ ꯀꯣꯏꯔꯝꯗꯧꯕ ꯃꯥꯜꯂꯤ꯫ ꯍꯅꯨꯕꯤ ꯃꯥꯅ ꯀꯦꯔꯤꯕ ꯈꯨꯀꯦꯗꯣ ꯌꯥꯗꯦ꯫ ꯂꯣꯟꯅ ꯅꯨꯄꯥ ꯁꯣꯏꯗꯅ ꯀꯣꯏꯔꯝꯅꯤ꯫ ꯂꯦꯝꯕꯤ, ꯅꯈꯣꯏ ꯅꯅꯦꯝꯄꯣꯛꯇꯣ ꯀꯨꯞꯅ ꯁꯦꯟꯅꯖꯧ꯫ ꯈꯪꯗꯦꯁꯦ, ꯍꯟꯗꯛꯇꯤ ꯅꯈꯣꯏ ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯅꯕ ꯌꯥꯗꯦ, ꯁꯧ ꯇꯧꯗꯅ ꯑꯗꯨꯝ ꯍꯦꯛ ꯂꯩ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯈꯪꯗꯦꯁꯦ, ꯋꯥ ꯑꯃꯇ ꯐꯖꯅ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯕꯅꯤ꯫ ꯑꯌꯨꯛ ꯊꯕꯛ ꯆꯠꯈꯤꯕꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯥꯖ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯈꯨꯖꯤꯟ ꯐꯦꯡꯂꯤ꯫
ꯊꯥꯖꯒꯤ ꯃꯃꯥ ꯊꯥꯔꯤꯛꯇꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯏꯃꯥꯒꯤ ꯊꯥꯖ ꯅꯪꯕꯨ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ? ꯁꯦꯜꯒ ꯂꯩꯔꯗꯤ ꯏꯃꯥꯗ ꯈꯤꯇ ꯄꯤꯔꯛꯑꯣ꯫ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯏꯃꯥ? ꯏꯃꯥꯁꯤ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯈꯪꯆꯥ ꯆꯥꯅꯤꯡꯉꯛꯏ꯫ ꯏꯃꯥ ꯀꯩꯊꯦꯜ ꯐꯥꯎꯗꯪ ꯆꯠꯂꯒ ꯉꯥ ꯑꯝꯇ ꯂꯩꯔꯨꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ꯫ ꯏꯃꯥ ꯉꯥꯗꯣ ꯑꯆꯧꯕ ꯍꯥꯎꯒꯗꯕ ꯑꯃ ꯈꯜꯂꯒ ꯂꯩꯔꯛꯑꯣ, ꯁꯦꯜꯗꯣ ꯑꯩ ꯄꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯖꯤꯗ ꯀꯤꯔꯤꯕ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯃꯥꯗ ꯄꯤ꯫ ꯏꯃꯥ ꯐꯤꯒ ꯍꯣꯡꯂꯔꯣꯏ, ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯆꯥꯕꯗ ꯍꯥꯎꯒꯗꯕ ꯉꯥ ꯑꯝꯇ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇꯨ ꯀꯩꯊꯦꯜꯗ ꯆꯠꯈꯤ꯫ ꯅꯨꯡꯁꯤꯁꯨ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡꯁꯤ ꯊꯥꯖꯗ ꯌꯦꯡꯗꯨꯅ ꯍꯣ ꯑꯩ ꯂꯥꯛꯆꯔꯤꯌꯦ꯫ ꯊꯥꯖꯁꯨ ꯅꯨꯡꯁꯤꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯡꯁꯤ ꯎꯕꯗ ꯊꯥꯖ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯇꯥ ꯅꯨꯡꯁꯤ ꯅꯪ ꯑꯣꯏꯔꯦ? ꯅꯪꯕꯨ ꯀꯔꯥꯏ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ? ꯁꯤꯗ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯑꯩꯁꯦ ꯏꯇꯥꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯀꯩ ꯋꯥꯔꯤꯅꯣ ꯏꯇꯥ ꯅꯨꯡꯁꯤ? ꯑꯗꯨꯕꯨꯔꯣ ꯇꯥ ꯃꯥꯟꯖꯅ ꯏꯇꯥꯁꯦ ꯌꯥꯝꯅ ꯄꯥꯝꯖꯔꯨꯔꯦ ꯍꯥꯏꯌꯦ꯫ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯌꯣꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯤ꯫ ꯑꯗꯨꯗ ꯉꯁꯤꯗꯤ ꯏꯇꯥꯗ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ꯫ ꯏꯇꯥ, ꯇꯥ ꯃꯥꯟꯖ ꯍꯥꯏꯗꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯨꯕ ꯃꯤ ꯋꯥꯡꯕꯗꯨ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯃꯥꯅꯤ ꯏꯇꯥ, ꯃꯥꯅ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯂꯥꯏꯔꯁꯨ ꯗꯠꯅꯕ ꯆꯔꯥ ꯅꯥꯝꯕꯗ ꯆꯥꯕ ꯃꯥꯒꯨꯝꯕ ꯑꯃꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕ꯫ ꯏꯇꯥ, ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯅꯨꯡꯁꯤꯅ ꯀꯩꯗ ꯅꯣꯛꯅꯤꯡꯉꯤꯅꯣ? ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯍꯅꯨ ꯍꯟꯊꯤꯗ ꯍꯥꯏꯒꯗ꯭ꯔꯣ? ꯏꯇꯥ, ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯥꯛ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯑꯩꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯦ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯏꯇꯥ, ꯅꯨꯡꯁꯤꯕꯗ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯇꯕꯅꯤꯀꯣ? ꯏꯇꯥ, ꯅꯨꯡꯁꯤꯕꯅ ꯄꯨꯛ ꯊꯟꯗꯕꯅꯤ꯫ ꯆꯔꯥ ꯍꯦꯜꯂꯒ ꯅꯨꯡꯁꯤꯕꯅ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯤ ꯁꯦꯜꯒꯤ ꯃꯇꯝꯅꯤ꯫ ꯁꯦල් ꯄꯥꯏꯗ꯭ꯔꯗꯤ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯗꯦ꯫ ꯁꯦꯜꯕꯨ ꯂꯩꯔꯕ ꯂꯣꯏꯅ ꯌꯥꯔꯦ꯫ ꯏꯇꯥ, ꯁꯦꯜꯅ ꯌꯥꯗꯕ ꯃꯇꯥꯡꯁꯨ ꯂꯩꯕꯅꯤ꯫ ꯁꯦꯜꯅ ꯅꯨꯡꯁꯤꯕꯕꯨ ꯂꯩꯕ ꯐꯪꯂꯣꯏꯀꯣ ꯏꯇꯥ? ꯅꯪ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯣ, ꯅꯪ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯂꯥꯛꯆꯅꯤ꯫ ꯌꯥꯔꯁꯤ ꯏꯇꯥ, ꯁꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯦ꯫ ꯑꯗꯣ ꯍꯌꯦꯡ ꯊꯪꯅꯕ ꯈꯨꯜꯗ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯂꯩ ꯍꯥꯏꯌꯦ, ꯌꯦꯡꯕ ꯆꯠꯂꯨꯁꯤ꯫ ꯍꯣꯏ ꯆꯠꯂꯨꯁꯤ꯫ ꯑꯁꯨꯝꯅ ꯊꯥꯖꯒ ꯅꯨꯡꯁꯤꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯦꯝꯕꯤꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔ ꯐꯥꯎꯕ ꯊꯧꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ꯫ ꯇꯣꯝꯕꯤꯔꯩ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯃꯧꯋꯥ, ꯏꯕꯨꯡꯉꯣꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ? ꯍꯜꯂꯛꯇ꯭ꯔꯤ ꯏꯃꯥ꯫ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯣꯅ ꯍꯥꯏꯌꯨꯅꯦ, ꯊꯦꯡꯃꯟꯈ꯭ꯔꯦ ꯃꯥꯅ ꯍꯜꯂꯛꯂꯤꯕꯁꯦ꯫ ꯑꯩꯁꯨ ꯍꯥꯏꯔꯤꯕꯅꯤ ꯏꯃꯥ, ꯆꯥꯛꯁꯨ ꯂꯣꯏꯔꯦ, ꯏꯃꯥꯅ ꯆꯥꯊꯣꯛꯄꯤꯔꯒꯦꯔꯥ? ꯏꯕꯨꯡꯉꯣ ꯍꯜꯂꯛꯂꯒ ꯄꯨꯟꯅ ꯆꯥꯔꯁꯤ, ꯆꯥꯛ ꯀꯌꯥꯁꯨ ꯂꯥꯝꯕ ꯑꯣꯏꯗ꯭ꯔꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯧꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯧꯕ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯃꯐꯤ ꯍꯣꯡꯕ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯂꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯎꯕꯗ ꯅꯨꯄꯥ, ꯀꯩꯒꯤꯅꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯊꯦꯡꯅ ꯍꯟꯖꯤꯟꯕꯤꯔꯛꯂꯤꯕꯁꯤꯕꯣ? ꯊꯕꯛꯅ ꯌꯥꯗꯕꯩꯅꯤ ꯅꯨꯄꯤ, ꯆꯥꯛ ꯊꯤꯗꯣꯛꯂꯨꯔꯣ, ꯆꯥꯛ ꯆꯥꯔꯒ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ, ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯅꯨꯄꯥ, ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯪ ꯌꯥꯝꯅ ꯍꯣꯡꯉꯤ, ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯑꯩꯕꯨ ꯀꯔꯥꯏꯗ ꯍꯣꯡꯂꯒꯦ? ꯅꯪꯒꯤ ꯋꯥꯈꯜꯅꯅꯤ, ꯑꯩ ꯀꯩꯁꯨ ꯍꯣꯡꯗꯦ꯫ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯃꯇꯝꯁꯨ ꯐꯪꯗꯦ꯫ ꯊꯦꯡꯅ ꯍꯜꯂꯛꯂꯅꯤ, ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯇꯨꯝꯈ꯭ꯔꯅꯤ꯫ ꯅꯣꯡꯉꯥꯜꯂꯒꯅ ꯆꯥꯛ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯑꯃꯨꯛ ꯊꯕꯛ ꯆꯠꯈ꯭ꯔꯅꯤ꯫ ꯁꯤꯗꯕꯨ ꯑꯩ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯊꯧꯕ ꯈꯔ ꯁꯥꯎꯅ ꯑꯗꯨ ꯑꯣꯏꯔꯒ ꯁꯦꯜ ꯇꯥꯟꯕ ꯆꯠꯄꯁꯤ ꯇꯣꯛꯂꯁꯤꯔꯣ? ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯅꯕ? ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯆꯠꯂꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯣꯏ ꯈꯟꯕ꯭ꯔꯣ? ꯅꯨꯄꯥ, ꯑꯩ ꯑꯗꯨꯗꯤ ꯍꯥꯏꯗꯦꯗꯅ꯫ ꯌꯥꯔꯦ ꯈꯪꯉꯦ ꯅꯨꯄꯤ, ꯋꯥ ꯃꯈꯥ ꯇꯥꯔꯛꯂ ꯑꯩꯒꯤ ꯆꯥꯛ ꯊꯤꯒꯅꯨ, ꯑꯩ ꯆꯥꯛ ꯆꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈꯤ꯫ ꯂꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯊꯧꯁꯥꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯂꯦꯝꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯊꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯃꯅꯦꯝꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯁꯥꯈꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯏꯕꯨꯡꯉꯣꯗꯤ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯃꯧ? ꯆꯥꯔꯔꯣꯏ ꯍꯥꯏꯌꯦ ꯏꯃꯥ꯫ ꯂꯥꯛꯑꯣ, ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯂꯁꯤ, ꯑꯗꯨꯒ ꯇꯨꯝꯂꯨꯅꯕ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤꯁꯨ ꯆꯥꯛꯇꯨ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯈꯔ ꯆꯥꯗꯨꯅ ꯇꯨꯈꯥꯛ ꯁꯒꯨꯝꯗꯨ ꯁꯦꯡꯖꯤꯜꯂꯝꯂꯒ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯊꯥꯖꯗꯣ ꯊꯧꯕꯕꯨ ꯎꯅꯕ ꯆꯠꯅꯕ ꯍꯥꯏꯗꯅ ꯑꯔꯩꯕ ꯃꯈꯩ ꯀꯦꯁꯤꯜꯂꯤ꯫ ꯊꯥꯔꯤꯛꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯉꯁꯤꯅ ꯀꯔꯝꯕ ꯅꯨꯄꯥꯅ ꯎꯅꯗꯣꯏꯁꯦ? ꯏꯃꯥꯅ ꯍꯥꯏꯗꯧꯗꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯗꯦ, ꯏꯅꯥꯛ ꯈꯨꯟꯕ ꯉꯥꯛꯇ ꯀꯣꯏꯗꯧꯅꯤ, ꯍꯌꯦꯡ ꯅꯨꯡꯁꯤꯕꯅ ꯄꯨꯛ ꯊꯟꯕ ꯀꯩꯁꯨ ꯌꯥꯔꯣꯏ꯫ ꯏꯃꯥ, ꯑꯩꯁꯨ ꯈꯪꯉꯤꯕ, ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯑꯁꯤ ꯑꯗꯨꯝ ꯍꯥꯏ, ꯅꯆꯥꯅ ꯍꯦꯟꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯄꯥꯝꯖꯗꯦ, ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯕꯅ ꯍꯦꯟꯅ ꯐꯩꯉꯣ꯫ ꯑꯗꯣ ꯏꯃꯥ,
ngasi unagadoriba nupasidi selga khupar yamani aina piyo haiba sel adum pi ngasi su aina sattoise aigi sanagi lig ama sari haina haibani adu logba sattoini ha isagi sanagi lig pirakanieba imagi thaza nang pangma yadi lawba yab loktokkadabani ado amuzao haibira karino muzao zawbado aduna karmai tawkraba ima madugi nupado selbudi pai haibabu aina sel piyo haibada piningdebagi moongda yam taweba kaidawbada sizinadoino kay laydoino adu tawba da tawbana adok ngangi aidi madugi nupado yam hainade isasidi hainadrabadi kok tokto mangonda layraga isu masak thinabani ado imagi thaza ibunga thawbado madu nanthok hanba yadre sel su pai masak su phajai kanade athubada ibunga thawbada senkhro ima ai sadumna khalibani ado thengi ta thawbada ai bangai duna leiramani ai chalukige ma ho sat thajasu thawba unaba satki tharik masu angakpani masabu phatte tawnu haibagi mahud mana oina masada thawjilami thasana araiba makai ke duna satkibadu mau kharana uraduna asumna hainarami isi thariki masanupi thajase masak pudi phajai haibabu maram sati loira tinna sina phawba paningdre nupadagi selga yamna lawtho ina haine haibani adunabu mama masa thabak suksu sudana nungaina leiba sidi thabak subai khoi phawba muigi sumna nungaina leiba khoi ngamdiye muigi setningbada se chaningda sa yam nungai re moi mam sadi muigi khunungai ase aidi pamjade masi pumna makse isi tharikna thokhalibani mana masa nupi se ngangdra hairaga manena thawjilibani adugasu thengnabada senjau paibiga saraga wajauga su ngangba saradana iti taningdabana thaja haibisisu ai mangaire sak phajaba na masidai sida mangak si tekattan makhoi mama masa si pra kakphaini moigi wasi toksida isa isudaga lamdam narakani asumna mausingdu thajagi maramda thina ngangnarami thaja masu thawbaga unarami thawbana thajagi ni haiduna saba sanagi lik adu loktoktuna thajada pi thaja likse pamlabri thaja harauna thawba sidiam phajai aigi ngaksam sida amukta sibiro thawba masu laisigi mangaksamadуда sanagi lik adu bu sibiri thaja nokmi tawna phajarabda thawba nokphet tawduna yam phajaribo yengli penbu bunaije thaja nang singasimag aigi yumda puduna chalasira khangti thawba nasidi thumali ado thawba ai sanglagi thawba na aigi ni haiduna sabibelikse imada yenghaluge imade haraubana loirani changlage hairo ngak wari sakhi sidana hayeng sarase nasidi ai sanglage ba thawba sauranoba hoi chongsa thajasu thawbana sangwa haiduna haibaduda changki nongmagi numitni laibidu lembi hoigida laklami lembi phisaduna leirami lembi laibi sangakpadu ubada isi laibiya koirairo isi sinangonda paw matamge haiduna laklibani thawbadi thabak chatkibra hoi chatkihisia kaidorage kai pawno isina tamge hairibabo o thawbado thangnaba khulдagi thaja kaubi nupi amaga mari leinai haiye lembi ngakna aseng mareisia aseng manine thangnaba khulda aigi naw nupi mayum pali mana tamlakpani thawbana nupidugi likka sadana yamna tawi hai nupido masak matawsu yamna phajai hai yamna su ke haida aina khaleba handak marak nakhoi naw nupase yam hongin aduga madi thangnaba khulдagi nupi khoibana oire che aphawbidugi mayum khangbra khanglabadi amta takpiyo ai mayumda sattuna masamdo ikhusipe namta phoiruge lembiya adumnaga tongba yaba nate tanjaduda tombirei masu thongalomdagi sanglai tombirei laibi ubada noktuna laibiya nang koira ami bro hoi domsa ai si lembida wa ma haigi haiduna laklamani hausik pudi hairi lembiya isi amuk satlage asi haiduna laibi edu satkirami tombirei mamauda yengduna mawa kaidawre nang isau sauri baduna ima nasanupado thangnaba khudagi nupi makoy na hai nupi dugi sanagi lik yamna sabi hai na hairami tombirei ngakna mawa nangna hairiba sibu asengmaro asengmani ba hojikta isi laibina tamlambani haina si thokani haidana
ꯅꯉꯣꯟꯗ ꯈꯔ ꯀꯦꯅ ꯂꯩꯌꯣꯏꯗꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯐꯖꯕꯗ ꯉꯥꯎꯕꯅꯤ. ꯃꯈꯣꯏꯕꯨ ꯃꯃꯤꯠ ꯆꯣꯏꯍꯜꯂꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯀꯦꯗꯨꯅ ꯂꯩꯒꯗꯕꯅꯤ. ꯑꯗꯨꯗꯤ ꯅꯠꯇꯦ, ꯅꯪꯗꯤ ꯆꯃꯣꯠꯅꯔꯒ ꯂꯩꯔꯦ. ꯑꯗꯗꯤ ꯑꯗꯨꯝ ꯀꯣꯏꯔꯛꯄ ꯇꯥꯕꯅꯤ. ꯏꯃꯥ, ꯍꯧꯖꯤꯛꯄꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯏꯃꯥ ꯏꯕꯥꯅꯤ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯂꯥꯟ ꯇꯧꯔꯨꯁꯤꯔꯥ? ꯍꯩ, ꯑꯗꯨ ꯌꯥꯕ ꯅꯠꯇꯦ. ꯄꯪꯒꯅꯨ, ꯁꯤꯡꯉꯨ. ꯉꯁꯤꯗꯒꯤꯗꯤ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯔꯣ, ꯐꯖꯅ ꯀꯦꯊꯔꯒ ꯂꯩ. ꯃꯈꯥ ꯇꯥꯕ ꯊꯕꯛ ꯏꯅꯦꯝ ꯇꯧꯒꯦ. ꯂꯦꯝꯕꯤ ꯃꯥꯁꯨ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ. ꯂꯦꯝꯕꯤ ꯐꯖꯅ ꯀꯦꯔꯒ ꯐꯅꯦꯛ ꯐꯖꯕ, ꯐꯤ ꯐꯖꯕ ꯁꯦꯠ ꯏꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯤꯔꯩ ꯅꯣꯛꯂꯗꯨꯅ, ꯐꯖꯔꯦ. ꯏꯃꯧꯅ ꯑꯗꯨꯃꯥꯏꯅ ꯀꯦꯔꯒ ꯂꯩꯔꯝꯃꯒꯗꯕꯨ ꯏꯆꯥ ꯅꯨꯄꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯩꯗꯧꯕꯩ ꯀꯣꯏꯗꯣꯏꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯧꯁꯦ ꯂꯥꯏꯒꯤ ꯃꯆꯥ ꯃꯥꯜꯂꯦ. ꯐꯖꯔꯦ. ꯏꯅꯦꯝꯒ ꯄꯣꯠꯐꯝ ꯆꯠꯇꯨꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯔꯨꯁꯤ ꯉꯁꯤꯗꯤ. ꯏꯃꯧꯁꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯦꯟꯅꯒꯦ. ꯍꯣꯏ ꯏꯃꯥ. ꯇꯣꯝꯕꯤꯔꯩꯅ ꯃꯃꯧꯕꯨ ꯄꯣꯠꯐꯝꯗ ꯄꯨꯔꯛꯂꯝꯃꯤ ꯄꯤꯁꯛꯅ. ꯇꯣꯝꯕꯤꯔꯩ, ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯧꯗꯨꯕꯨ ꯀꯅꯥꯒꯤ ꯃꯧꯅꯣ? ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯇꯣꯝꯕꯤꯔꯩ ꯅꯣꯛꯂꯗꯨꯅ, ꯏꯆꯦ ꯄꯤꯁꯛ, ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯨꯅꯤ. ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯅꯪꯒꯤ ꯅꯃꯧꯗꯨꯅꯤ ꯍꯥꯏꯕ? ꯏꯆꯦꯗꯤ ꯃꯁꯛꯀ ꯈꯪꯂꯨꯗ꯭ꯔꯦ. ꯀꯩꯅꯣ ꯇꯣꯝꯕꯤꯔꯩ, ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯉꯁꯤ ꯃꯁꯛꯀ ꯌꯥꯝ ꯐꯖꯔꯝꯃꯤ. ꯂꯥꯏꯒꯤ ꯃꯆꯥꯒ ꯃꯥꯜꯂꯤ. ꯅꯍꯥꯟ ꯃꯈꯩ ꯀꯦꯗꯕꯒꯤ ꯊꯤꯕ ꯑꯣꯏꯔꯝꯃꯦꯗꯅ. ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯀꯦꯌꯣ ꯍꯥꯏꯕꯅꯤ, ꯌꯥꯗꯕ. ꯉꯁꯤꯗꯤ ꯀꯦꯍꯜꯂꯒ ꯏꯆꯦ, ꯄꯣꯠꯐꯝ ꯑꯁꯤꯗ ꯏꯅꯦ ꯏꯃꯧ ꯁꯤꯡꯖꯨ ꯆꯥꯕ ꯍꯦꯛꯇ ꯂꯥꯛꯂꯤꯕꯅꯤ. ꯆꯦ, ꯁꯤꯡꯖꯨꯒ ꯕꯣꯔꯥꯒꯗꯣ ꯈꯤꯇ ꯄꯤꯕꯤꯔꯛꯑꯣ. ꯍꯣꯏ, ꯄꯤꯔꯛꯀꯦ. ꯄꯤꯁꯛꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯤꯗꯨꯅ ꯃꯅꯤ ꯃꯃꯧꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯂꯦꯝꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ. ꯊꯧꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ. ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯊꯛꯄ ꯆꯪꯉꯛꯏ. ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯒ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯤ ꯑꯃ ꯏꯟꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯎꯕꯗ ꯊꯧꯕꯗꯨ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯔꯝꯃꯤ. ꯊꯧꯕ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯁꯨꯛ ꯌꯥꯝꯅ ꯐꯖꯕ꯭ꯔꯅꯦ? ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯁꯨꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯉꯁꯤꯗ ꯈꯪꯉꯤ. ꯊꯧꯕꯅ ꯑꯗꯨꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯂꯦꯝꯕꯤ ꯃꯥꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯎꯔꯝꯃꯤ. ꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯅꯨꯄꯥ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯣ? ꯑꯩꯅ ꯈꯣꯡꯈꯨꯠ ꯍꯥꯝꯅꯅꯕ ꯏꯁꯤꯡ ꯂꯨꯝꯗꯨꯅ ꯊꯝꯂꯕꯅꯤ. ꯊꯧꯕ ꯃꯈꯣꯡ ꯃꯈꯨꯠꯇꯤ ꯊꯕꯛ ꯃꯐꯝꯗ ꯍꯥꯝꯂꯛꯂꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯕꯒꯤ, ꯍꯣꯏ, ꯍꯥꯝꯂꯒꯦ. ꯏꯪꯕꯁꯤꯗ ꯃꯄꯥꯟꯗ ꯍꯥꯝꯗꯧꯗꯨ ꯇꯜꯂꯤ. ꯐꯨꯡꯒꯥ ꯃꯅꯥꯛ ꯑꯁꯤꯗ ꯈꯨꯗꯦꯡꯗ ꯇꯧꯔꯒ ꯍꯥꯝꯂꯒꯦ. ꯍꯣꯏ ꯅꯨꯄꯥ, ꯑꯩ ꯈꯨꯗꯦꯡ ꯂꯧꯁꯤꯟꯖꯔꯛꯂꯒꯦ. ꯂꯦꯝꯕꯤꯅ ꯈꯨꯗꯦꯡ ꯂꯧꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯄꯤꯔꯝꯃꯤ. ꯊꯧꯕ ꯃꯥꯁꯨ ꯃꯃꯤꯠ ꯑꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯌꯦꯡꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯍꯥꯝꯂꯤ. ꯅꯨꯄꯥ, ꯈꯣꯡꯈꯨꯠ ꯍꯥꯝꯕꯗꯣ ꯂꯣꯏꯁꯤꯟꯕꯤꯔꯣ. ꯆꯥꯛꯁꯨ ꯂꯣꯏꯔꯦ, ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯒꯦ. ꯍꯣꯏ, ꯊꯤꯔꯣ ꯅꯨꯄꯤ. ꯆꯥꯛꯇꯨ ꯊꯤꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯊꯧꯕꯗꯨ ꯆꯥꯛꯇꯨ ꯆꯥꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯑꯃꯨꯛ ꯌꯦꯡꯂꯤ. ꯇꯣꯝꯕꯤꯔꯩ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯂꯝꯃꯤ. ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯦꯝꯕꯤꯗꯨ ꯆꯃꯣꯠꯅꯅ ꯂꯩꯕꯗꯨ ꯂꯩꯈꯤꯗ꯭ꯔꯦ. ꯐꯖꯅ ꯀꯦꯗꯨꯅ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯂꯒ ꯂꯩꯔꯝꯃꯤ. ꯊꯧꯕ ꯃꯥꯁꯨ ꯇꯞꯅ ꯊꯥꯖꯗꯒꯤ ꯂꯥꯞꯊꯣꯛꯂꯝꯃꯤ. ꯊꯥꯖ ꯍꯣꯏꯒꯤ ꯈꯨꯜꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯤ. ꯂꯦꯝꯕꯤꯅ ꯃꯅꯦꯝꯗ, ꯏꯃꯥ, ꯑꯩꯁꯤ ꯌꯥꯝꯅ ꯄꯪꯉꯤ. ꯅꯍꯥꯟꯅ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯝꯂꯕꯗꯤ ꯃꯣꯏ ꯇꯥꯗꯁꯦ ꯑꯇꯣꯞꯄ ꯀꯣꯏꯔꯝꯂꯣꯏꯗꯕꯅꯤ. ꯇꯣꯝꯕꯤꯔꯩ ꯅꯣꯛꯂꯗꯨꯅ, ꯃꯁꯤꯅꯤꯅꯦ ꯃꯧ, ꯑꯍꯜ ꯂꯃꯟ ꯍꯥꯏꯕ ꯋꯥ ꯏꯜꯂꯨ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯁꯦ. ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯦ ꯃꯃꯤꯠ ꯆꯣꯏꯗ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯏꯁꯨ ꯄꯥꯝꯃꯤ, ꯏꯁꯨ ꯄꯤꯔꯣ. ꯂꯦꯝꯕꯤ ꯏꯀꯥꯏꯅ, ꯑꯁ, ꯏꯃꯥꯁꯤꯗꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡ ꯂꯦꯝꯕꯤꯗꯨ ꯊꯥ ꯂꯦꯞꯂꯝꯃꯤ. ꯂꯦꯝꯕꯤꯅ ꯊꯥ ꯂꯦꯞꯂꯕꯗ ꯊꯧꯕꯒ ꯇꯣꯝꯕꯤꯔꯩꯒꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯂꯦꯝꯕꯤꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ. ꯇꯣꯝꯕꯤꯔꯩ ꯃꯥꯗꯤ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯖꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯑꯁꯨꯝꯅ ꯇꯣꯝꯕꯤꯔꯩꯒꯤ ꯏꯃꯨꯡꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ. ꯊꯥꯖꯁꯨ ꯆꯦꯜꯂꯝꯃꯤ. ꯃꯥꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯅꯤ ꯈꯜꯂꯒ ꯆꯦꯜꯂꯨꯔꯒ ಲಾಯರಬನ ಪತ್ತತ್ಪ ಇಮುಂಗ್ ಒಯ್ರಮ್ಮಿ. ನುಪಾದಸು ಯಾಮ್ನ ತನ್ಬ ನಿಸಾದ ಲೈಸೂಬ ಮಿಸಕ್ ಅಮ ಒಯ್ರಮ್ಮಿ. ಥಾಜದೋ ಮಪುನ್ಸಿದೋ ಯಾಮ್ನ ವಾನ ಲೇನ್ಕಿ.